ओजा राइटर अमा ओइना ngasiगी Mitlu film si release tawba matam sida kai phawbi do khitang haibi oza राइटर अमा ओइना अखोइना इरिबा खुदिंगमा को अखोइना ngaijaraकpa मेकअप से रिलीज तौबा नुमित सिने अदुना ngasi रिलीज तौबा सिदा अदुकी मतिक नुवाइबा फावि अदुगा फिल्म सी शूटिंग तौबदा वागिबा इबदा वागिबा अदुगुम्बा पुनमक तो ngasi रिलीज तौबगी मेकअप से सैसिदा अमदुगी अवाबा पुनमक तो कोगा यामना नुवाइबा हराउता यामबा पोए नाइ हाजने Naiko. Kaidaroge? Kaidaroge ma? Kaidaroge mi ma? Ichana pot kaurame dudi hafam leitadana khajai do ina hapa amale ne. Mitlu film si yengra kanda pungning da phawba sing do khitang haibiyo Mitlu film si yengra da tasengna ai je pita gi ba khangok de ado si yam phasai adum miyam no soidana pamna gani han khalle ado pamjai san su pamjai ai thamoi de gi ju pita gi khangok de ai pita ba je heta film phasa de taya ponte ado film jam phazare haina khaljare adu no sai miyam no soi pamna rani adu mayam su yenga ga oina wari di khangbiro wari di aina libada hosi loiba nai ro adu wari du ti mayam yenga khangmina se haina thamjage ngai budi warau gano nangna luhong duna mi gi oi kibada ai gi mit asina yeng banga moi tharle ai nangi mit mang amuk hana lep daroi tharle ai de chakhrage nangi punchi de ki labna chakhrage labna film se khoi gi dialogue se khoi gi oja hoji na bam ne ireba mix dialogue sing se khoi gi han film sing da sin da ba de no no bam puthore de gi romance makta asu am thina high over romance tawe ba adi film na tai tai film da khoi gi tawnadri ba romance yamna tawe Mangal sidi phajamali man ai kesu pam khara ti tak taw ani sidagi ama phana ba ai lei konsina horage kana dong mandre ipa su hafe chana ba mitse uitharaga nungsine teng jalage mama na bi ani ne tawi masak chu lai phajin khanbam khangden karam koi sigena ani jibu karam ren pesa pa jano ne masak ki khande ai di fishery khande ade film si gi matang da di song gi ba mot kai phongdu pining haibi film se maru ina adum romantic keno ai tai romanticism akoi romantic movie keno da chatle anum mana youth ki keno ne adum si se adum college time keno matam gi angang young generation singi keno ne hai tare love si love story kind of love story na mai mi si se leba na bra na ye Sigi Mitlu film se khoi gi Manipur film industry gi lead actor ama di actress ngata na company ko sida pungning da gi kai phawbi yeng bala pase poster se ubada dum yengning ba pok podo haibedi film star ma'am se kana khang adom yengning ga dum poe sauna ngasi gi Mitlu film se yeng ro kan da kai kai anoba Manipur film sida changes phangi pungning da phawbi khitang haibiram atopa khoi na nga ga yengoi film jiga jiga si yeng jiga khadi khenare haidi akoi khunam adai itit indit adai tori mayang atopa ga dum mana dra haiba isai ga sidi ga mai to isai si nai re si sai na Mitlu gi nai re sai di dum nai ba da singe ba Mitlu ne ge warini yeng ba da ma geng na raga han ki ba film sida ina somagi manam masai adudi yam phare ne doctor mase inama nobani chaunu ko noi na tei ma pakang ngangan bane aduna ni chaunu ko gi film da hana uba phang da pot khara ano ba haibati just film moina sat pato adum bagi pot ama phange aduga just romance love triangle or so mi yeng ba dum boring sa da bato ada emotional yam moi ba timing su tum yaw ai gi damak tami ko umtang ai khu thale please ai gi khudang da thadok pi punsi sida kanam da ai gi khudang pai khitri thadok lor
ꯄꯨꯟꯁꯤꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯏꯈꯤꯕ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯈꯨꯗꯥꯡꯁꯨ ꯅꯪꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯗꯨꯃꯛ ꯄꯥꯏꯔꯒꯅꯤ ꯇꯥꯃꯣ ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯗꯨꯕꯣ ꯁꯣꯝꯅ ꯉꯁꯤꯒꯤ ꯃꯤꯠꯂꯨ ꯐꯤꯜꯝꯁꯦ ꯌꯦꯡꯉꯨꯔꯀꯥꯟꯗ ꯄꯨꯛꯅꯤꯡꯗ ꯀꯩ ꯐꯥꯎꯕꯤ ꯀꯩ ꯑꯅꯧ ꯑꯅꯧꯕ ꯎꯕ ꯐꯪꯉꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯗ ꯍꯥꯏꯕꯤꯌꯨ ꯏꯁꯥꯗ ꯐꯥꯎꯕꯁꯦꯀꯣ ꯍꯥꯏ ꯃꯇꯝꯗ ꯄꯣꯁꯇꯔꯁꯦ ꯎꯕ ꯃꯇꯝꯗꯕꯨꯗꯤ ꯏꯁꯥꯗ ꯌꯥꯝ ꯌꯦꯡꯅꯤꯡꯕ ꯃꯅꯨꯡꯗ ꯀꯩ ꯂꯩꯒꯗꯒꯦ ꯀꯩ ꯌꯥꯎꯒꯦ ꯀꯔꯤ ꯄꯤꯒꯦ ꯑꯅꯧꯕ ꯏꯊꯤꯜ ꯀꯩ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯥꯎꯕꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯒ ꯂꯥꯛꯄꯅꯦ ꯑꯗꯣ ꯐꯪꯁꯨ ꯐꯪꯉꯦ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯏꯁꯥꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯒ ꯂꯥꯛꯄꯗꯨꯒ ꯌꯦꯡꯉꯨꯔ ꯃꯇꯨꯡꯗꯅ ꯀꯩ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯈꯜꯂꯨꯔꯒ ꯂꯥꯛꯄꯗꯨꯒ ꯑꯩꯅ ꯈꯜꯂ ꯂꯥꯛꯄꯁꯤꯡꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯒꯤ ꯇ꯭ꯔꯦꯡꯒꯜ ꯑꯣꯏꯔꯤꯕ ꯂꯞꯁꯀꯤ ꯑꯗꯒꯤ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯏꯁꯩꯗꯒꯤ ꯌꯥꯝꯅ ꯁꯨꯄꯔ ꯍꯤꯠ ꯆꯠꯈꯤꯕ ꯏꯁꯩ ꯃꯤꯠꯂꯨ ꯁꯤꯒꯤ ꯃꯇꯥꯡꯗꯒꯗꯤ ꯀꯩ ꯃꯣꯠ ꯄꯤꯕꯤꯅꯤꯡꯉꯤ ꯏꯁꯩ ꯑꯍꯨꯝꯃꯛ ꯂꯣꯏ ꯐꯖꯩ ꯏꯁꯩ ꯑꯍꯨꯝꯃꯛꯁꯦ ꯑꯗꯨꯝ ꯇꯥꯕꯗ ꯂꯣꯏꯅꯃꯛ ꯏꯁꯥꯗ ꯐꯤꯜ ꯌꯥꯝ ꯐꯪꯉꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯟꯖꯔꯒꯦ ꯅꯪꯕꯨ ꯏꯔꯥꯠ ꯊꯧꯅꯤꯖꯒꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯟꯖꯔꯒꯦ ꯅꯪꯕꯨ 이란 타운이자게 나 콩쿠야 담발두다 라이바카세 까짜라게 ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯔꯥꯝ ꯅꯣꯛꯄꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯊꯥꯒꯠꯆꯩ ꯑꯩ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄꯤꯗꯨꯅ ꯍꯥꯏꯗꯤ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯑꯣꯏꯅ ꯄꯨꯔꯛꯄ ꯑꯣꯏꯒꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯁꯨ ꯑꯣꯏꯖꯒꯦꯅ ꯍꯥꯏꯅꯤꯡꯉꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯍꯟꯗꯛ ꯑꯟꯗꯔ 17 ꯋꯥꯔꯜ ꯀꯞꯇ ꯌꯥꯎꯔꯨꯕꯗ ꯏꯁꯥꯗ ꯐꯥꯎꯕꯗꯨꯁꯨ ꯈꯤꯇꯪ ꯇꯝꯕꯤꯔꯝꯃꯨ ꯑꯟꯗꯔ 17 ꯋꯥꯔꯜ ꯀꯞ ꯁꯥꯟꯅꯕ ꯍꯥꯏꯁꯤꯗꯤ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤꯗꯤ ꯑꯍꯥꯟꯕꯅꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯅꯦ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯥ ꯋꯥꯔꯜ ꯀꯞꯁꯤꯗ ꯑꯗꯣ ꯋꯥꯔꯜ ꯀꯞ ꯁꯥꯟꯅꯕ ꯍꯥꯏꯁꯤ ꯌꯥꯝ ꯐꯪꯅꯗꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯣꯏ ꯐꯪꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯗꯥꯎ ꯌꯥꯗꯅ ꯁꯨꯝ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯂꯛꯀꯤ ꯍꯥꯏꯕꯗꯣ ꯈꯔ ꯑꯣꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯍꯣꯏ ꯍꯣꯠꯅꯖꯃꯟꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯩ ꯃꯤꯌꯥꯝꯗ ꯃꯦꯁꯦꯖ ꯃꯆꯥ ꯑꯃꯇꯪꯒ ꯄꯤꯕꯤꯔꯝꯃꯨ ꯑꯩ ꯃꯤꯌꯥꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏ ꯂꯩꯗꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯤꯡꯕꯁꯨ ꯂꯩ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯟꯒꯗꯕꯅꯤ ꯑꯗꯩ ꯁꯥꯟꯅꯁꯨ ꯁꯥꯟꯅꯍꯟꯒꯗꯕꯅꯤ ꯇꯧꯅꯤꯡꯕ ꯃꯃꯥ ꯃꯄꯥꯒꯤ ꯍꯥꯏꯗꯤꯗꯅ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯃꯗ ꯆꯠꯄ ꯌꯥ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯉꯥꯡꯗꯨꯒꯤꯁꯨ ꯑꯄꯥꯝꯕꯗꯣ ꯍꯪꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯑꯄꯥꯝ ꯂꯥꯏꯟꯗꯣ ꯍꯪꯕꯤꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯦ ꯑꯗꯣ ꯑꯉꯥꯡꯈꯩꯗ ꯍꯥꯏꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯈꯩꯗꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯆꯥꯅ ꯑꯄꯥꯝꯕꯗꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯥꯏꯟꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯔꯤꯂꯤꯁ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯐꯦꯂꯤꯁꯤꯇꯦꯠ ꯇꯧꯕꯁꯦ ꯀꯩ ꯐꯥꯎꯏ ꯄꯨꯛꯅꯤꯡꯗ ꯍꯥꯏꯕꯤꯌꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯇꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯌꯨ ꯈꯣꯠꯂꯨ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯒꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯁꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯁꯞꯄꯣꯔꯠ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗ ꯑꯩꯈꯣꯏꯗꯁꯨ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝꯅ ꯂꯩ ꯁꯥꯟꯅꯕ ꯀꯥꯟꯗꯁꯨ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯟꯅꯅꯤꯡꯕꯒꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗ ꯏꯁꯥꯗ ꯌꯥꯝꯅ ꯄꯦꯟꯖꯕꯗꯣ ꯑꯗꯨꯒꯤ ꯌꯥꯝꯅ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯍꯦꯟꯒꯠꯅꯕ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯏꯁꯥ ꯑꯗꯨꯝ ꯂꯥꯛꯆꯩ ꯑꯗꯨꯅ ꯌꯥꯝ ꯍꯔꯥꯎꯖꯩ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯑꯗꯨꯝ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯌꯥꯝ ꯄꯤꯛꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯐ꯭ꯌꯨꯆꯔ ꯃꯊꯛ ꯂꯥꯛꯀꯗꯧꯔꯤꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯁꯤꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯄꯦꯟꯖꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯐꯤꯐꯥ ꯑꯟꯗꯔ 17 ꯋꯥꯔꯜ ꯀꯞꯁꯤꯗ ꯏꯟꯗꯤꯌా ꯇꯤꯝ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯔꯨꯕꯁꯤꯗ ꯏꯁꯥꯗ ꯐꯥꯎꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯇꯝꯕꯤꯔꯝꯃꯨ ꯍꯟꯗꯛ ꯑꯟꯗꯔ 17 ꯐꯨꯠꯕꯣꯜ ꯐꯤꯐꯥ ꯋꯥꯔꯜ ꯀꯞꯀꯤ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯕꯁꯦ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯆꯥꯎꯔꯦ ꯍꯥꯏꯗꯤ ꯌꯥꯝꯅꯁꯨ ꯀꯩꯅꯣ ꯗꯤꯐꯤꯀꯜ ꯑꯣꯏꯅ ꯋꯥꯔꯜ ꯂꯦꯚꯦꯜꯗ ꯁꯥꯟꯅꯔꯛꯄꯅꯤ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯤꯌꯥꯝꯗ ꯄꯤꯕꯤꯅꯤꯡꯕ ꯃꯦꯁꯦꯖ ꯃꯆꯥ ꯑꯃꯇꯒ ꯄꯤꯕꯤꯔꯝꯃꯨ ꯑꯗꯣ ꯂꯩꯔꯤꯕ ꯃꯃꯥ ꯕꯕꯥ ꯏꯆꯦꯆꯜ ꯏꯌꯥꯝꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯅꯤꯡꯕꯕꯨ ꯃꯃꯥ ꯕꯕꯥꯍꯣꯏꯅ ꯑꯍꯥꯟꯕ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯗꯤ ꯂꯩꯔꯤꯕ ꯍꯧꯒꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯨꯝꯕꯁꯦ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯕꯅ ꯉꯝꯃꯦꯅ ꯍꯥꯏꯖꯩꯑꯕ ꯑꯗꯨꯒ ꯑꯗꯨ ꯇꯧꯕꯤꯒꯗꯕꯅꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯊꯤꯡꯕꯤꯗꯅꯕ ꯈꯤꯇꯪ ꯑꯣꯏꯅ ꯊꯧꯒꯠꯄꯤꯔꯗꯤ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯦ ꯑꯗꯨꯒ ꯁꯤꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ
सिगी मिटलू फिल्म रिलीज सिदा लाक्पीबसे याम नुंगाई को अदुगा चेना रिलीज फंक्शन दा याम तोइना लाक्पसे अइना थेंगनजदबा अदो ngasi sida karam expectation ga loinana chena lakpibano aidi kari phawbi du phuna amta tambiyo che tanaina hoi aigi isana kumba even mo yawo yawda baina tana isana kumba film bo ai kidang nungai roi khan ba ina expect over do kitang yawdraga ai yengda basum yawe adubo ngasi milu haiba film si aingon de hek milu haina tabasda yamna nungda atra ma chin ba makhak aingon da faujaba maming se khak tawa matamda aduna ai ahan ba maming se hek aina card hangdok chabada aduga film sigi poster ka kai mai campaign horok pada maming se hek tawa matamda aingon da yamna masidi yengdaba yadena masigi art haje kai haining izano haiba mukha isada phawi like mami sami gaina haiba film ade mamang da mayam malai gaina example makha pijabane atopa film sing lai kanda maming sina akhoda haita impression amakha laibudo adu same thing sigi film Mitlu haiba si maming se ekta abda dum I want to phaw greba adu naina masi film si yengdaba yade ai chataba yade na khalaga ai yengroge na line nangi punsigi lai pare